Ngasisu mahausagamna mayamgidamakta nungairaba khungawari ama puduna lakjari. Wari asibu ibirapi Kajal Khundrakpam. Wari asigi mamingna Hurankraba Mitrangi Chaphu. Thaina mamangaida singjanba nupa ama lairami. Mahak minungsi chawi. Laisu yamna ningjarami. Nungti numit khudingi mahak umangda singjanba adum chatlami. Mahakna singjanba chatpa aduda nongmadi adugi nakanda chaphu ama yamna motna leiba ado urami. Maduda singjanba nupa aduna karino asibu haiduna chaphu aduda munna yenglami. Aduga wakhaldasu khali karino masigi chaphu asibo yamna motpasida magi phajabase ubidredana. Masidi thainagi ipaipu haktaki chaphu adunidana. Asi haiduna chaphu aduda yamna munna yenglami. Aduga chaphu ado mahakna mayumda puragi. Aduga magi nupida phajana sengdokhanduna potchai hapnarabasu yagani khanduna chaphu ado puraga mayumda laklami. Aduga singjanba ado mayumda yauraga magi nupida mana singchanba chatpada thengnarakpani haiduna thokiba thaudok amadi chaphu adugi matangda wari lirami. Aduga chaphu adubu matai manau changduna phajana sengna sengdokpada chaphu ado aduki matik phajarami. Chaphu adugi phajabadu ubada matai manau anido harauduna chaphu aduda yanbada sijinnaba nupa adugi singjang ado haptuna thamlami. Aduga numidangi chak toklaba matung matai manaudo tumba changnarami. Nongalaga nupa aduna magi singjang ado lauthokluge khanduna chaphu adugi manakta laklami. Maduda chaphu duda magi singjang ado ani yauduna leirami. Madu ubada singjanba nupa ado yamna ngaklami. Aduga magi nupida hanglami. Nupiya, nangbu chaphu asida singjang ani haprane. Aidi ngarang singjang aina umangda singyanbada sijinnaba adu khaktani haplamba. Aduga ngasina ani suduna leiramliba sibu nang khangbra haiduna hanglakpada nupi aduna aibu kadaidagi singjang lowruduna hapkadauribano. Madu tabada singjanba nupa ado yamna ngakjarami. Kadaidagi singjangno haiduna khanbada numit aduma haukre. Nongamu ngaladuna nupa ado singjanba amuk chatkirami. Magi nupana singjanba chatkringai magi nupina wakhal taurami. Aigi nupana ngarang haibadubu kari. Chaphu asida singjang haplambada singjang ani surami haiba. Ainasu hapte adudi masigi chaphuse mitrangi chaphu oirajatla. Asi haiduna nupidunasu chaphududa magi leijaba sana macha ama haptuna yenglami. Adugati angakpani sana ado ani thoklaklami. Asumna tauba si ubada nupi ado yamna haraurami. Aduga magi leijaba firol amamam khak leiba mayamdo chaphududa haptuna mayam ama thokhalami. Aduga magi nupido nungaiba haraubana loirami magi potyamdo ubada. Asumna wakhal nungaina leiringaida magi nupado halaklami. Nupa aduna halakpada magi nupina taronglibasingdo ubada ngakladuna hanglai. Nupiduna thokiba umba hairei. Magi nupado wa adu tabada yamna haraurami. Matai manaudo nungaibana thabak sugani haiba phawba kauduna thabak sungsu suramde. Numit chupa chaphududa mamal yamlaba potchaising hapladuna sijinarami. Asumna asum leirakpana makhoi ani yamna nungai yaifaba haibado oiraki. Makhoi anigi nungai basi uraga leikaigi miyam pumnamakna makhoigi matai manau anise yamna nungai khreda haiduna khalami. Adubu nongmadi makhoigi yumda leikaigi mi khara laklami. Lakliba mising ado makhoi matai manauna inak khulibase karamnano khanduna yengluge haina lakpani. Makhoi matai manaudi lakliba misingdo uramde. Makhoi di chapududagi pochai mayam ama lauthokduna yenglami. Tanja sida mapandagi mi lakpa mali haiduna thorakpada leikaigi mi khara lakpaduda
ꯀꯔꯤ ꯂꯩꯔꯒꯦ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯈꯣꯏꯗꯒꯤ ꯆꯦꯡ, ꯐꯤꯔꯣꯜ, ꯁꯅꯥ ꯂꯤꯛꯀꯣꯜ ꯈꯔ ꯋꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯌꯥꯔꯒꯗꯤ ꯈꯔ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯔ ꯆꯠꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯣ ꯁꯅꯥ ꯂꯤꯛꯀꯣꯜ ꯑꯃꯠꯇ ꯁꯦꯠꯅ ꯆꯥꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯥꯔꯒꯗꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯋꯥꯏꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯔꯩꯕ ꯆꯦꯡ, ꯐꯤꯔꯣꯜ, ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯄꯥꯎ ꯑꯁꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯕ? ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯏ ꯍꯥꯏꯕ? ꯑꯁꯤꯒꯨꯝꯕ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯁꯤꯕꯨ ꯂꯧꯔꯨꯔꯤꯕ? ꯃꯥꯅ ꯁꯤꯡ ꯆꯜꯂꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯈꯛꯇꯅꯤ ꯇꯥꯜꯂꯝꯒꯗꯧꯔꯤꯕꯁꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯡꯊꯧꯗꯣ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯣ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯁꯨ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯣ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯆꯐꯨ ꯑꯗꯨꯗ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯅ ꯀꯧꯔꯛꯏ꯫ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯄꯥꯈꯠꯂꯗꯨꯅ ꯍꯪꯖꯔꯛꯏ, ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯊꯕꯛ ꯊꯧꯔꯝ ꯂꯩꯕꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯄ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯌꯥ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯈꯪꯉꯤ꯫ ꯅꯈꯣꯏꯅ ꯎ ꯌꯥꯟꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯂꯤꯕꯁꯦ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯃꯪꯗ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥ ꯃꯊꯨꯝ ꯀꯌా ꯑꯃ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯕꯨ ꯊꯧꯖꯥꯜ ꯍꯩꯕ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯕ, ꯅꯨꯡꯁꯤꯕꯤꯕ ꯑꯁꯤ ꯎꯕꯗ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯔꯥꯎꯖꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ, ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ, ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯔꯨꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯂꯩꯄꯨꯡ ꯐꯝꯕꯗ ꯅꯣꯡꯃꯗꯤ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯦ ꯐꯪꯂꯕꯗꯤ ꯑꯩꯗꯤ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯇ ꯆꯥꯗꯨꯅ ꯍꯤꯡꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ, ꯅꯨꯄꯤꯌꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫
ꯁꯨꯅꯤꯡꯗꯕ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯨꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯣꯡꯃꯇ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯥꯝ ꯆꯥꯎꯕ ꯀꯇꯟ ꯅꯨꯄꯥꯗꯣ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥꯗꯨꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯅꯕ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯤꯁꯤꯡꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯐꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯋꯥꯔꯤꯁꯤꯡ ꯉꯥꯛꯇ ꯂꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯁꯣꯝꯗ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯗꯣ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯍꯜ ꯑꯃꯗ "ꯏꯄꯨ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯦ, ꯏꯄꯨꯕꯨ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗꯨ ꯈꯪꯕꯤꯕ꯭ꯔꯥ? ꯌꯨꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯀꯣꯟꯊꯣꯡꯗ ꯃꯤ ꯑꯃꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯈꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯌꯨꯝꯁꯤꯕꯨ ꯏꯇꯥꯎ ꯁꯤꯡꯖꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯅ "ꯍꯣꯏ, ꯃꯥꯅꯤ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ?" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯥꯝ ꯆꯥꯎꯕ ꯀꯇꯟ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯆꯕꯅꯤ. ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯋꯥꯔꯦ. ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯖꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯕ ꯎ ꯌꯥꯟꯕ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏꯔꯤꯕꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯗꯣ ꯍꯨꯔꯥꯟꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯣ ꯀꯗꯥꯏꯗ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕꯁꯤꯡꯗꯣ ꯀꯥ ꯑꯃꯗ ꯃꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯜꯂꯝꯃꯤ, ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ, ꯀꯔꯤꯅꯣꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯝꯃꯤ, ꯇꯜꯂꯕꯁꯨ ꯇꯟꯅ꯫ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯁꯪ ꯑꯃꯗ ꯂꯥꯏ ꯅꯤꯡꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯤ ꯐꯪꯂꯤꯕꯁꯦ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ, ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯄꯤꯅꯕꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯄꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯝꯖꯕ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯗꯥꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯈꯨꯡꯒꯪꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯂꯥꯏꯁꯪꯗꯒꯤ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯈꯛ ꯂꯩꯊꯣꯛꯇꯦ, ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ, ꯅꯣꯡꯃꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦ, ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨꯁꯨ ꯎꯁꯤꯠꯇꯕ ꯇꯧꯗꯦ꯫ ꯑꯁꯣꯝꯗꯅ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯌꯨꯝꯗꯁꯨ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯔꯛꯇꯕ ꯑꯣꯏꯕꯅ ꯃꯥꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯉꯣꯟꯗꯗꯤ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯤꯗꯤ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯦꯟꯅꯗꯨꯅꯇ ꯂꯩ, ꯑꯗꯨꯅ ꯍꯦꯛ ꯂꯧꯔꯨꯕꯁꯨ ꯉꯝꯗ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯃꯤ꯫
ꯃꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯗꯣꯛꯇꯅ ꯁꯨꯕ ꯊꯕꯛ ꯑꯣꯏꯕꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯋꯥꯔꯕꯁꯨ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯗꯣ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯂꯗꯨꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯊꯕꯛ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯕ ꯌꯥꯗꯕꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯆꯐꯨꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯅ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯃꯟꯗ꯭ꯔꯕꯗꯨꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯣ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯊꯧ ꯑꯗꯣ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯇꯩ ꯃꯅꯥꯎꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯍꯩꯔꯨꯛ ꯄꯨꯔꯛꯄ ꯑꯗꯣ ꯈꯔ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯋꯥꯔꯨꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯑꯗꯣ ꯂꯧꯕ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯩꯔꯨꯛ ꯑꯗꯣ ꯆꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯗꯣ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯊꯅꯝꯕ ꯆꯐꯨ ꯑꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯐꯨꯗꯨ ꯃꯐꯝ ꯀꯥꯏꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯣ ꯆꯐꯨ ꯑꯗꯨ ꯍꯨꯕ ꯐꯪꯍꯧꯗꯕꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯗꯗꯤ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯅ ꯃꯨꯟꯅ ꯊꯤꯗꯣꯛꯂꯒ ꯑꯣꯏꯅ ꯍꯨꯔꯥꯜꯂꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯊꯕꯛ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯗꯨꯅ ꯁꯤꯡꯖꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯂꯦ꯫ ꯁꯤꯡꯖꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯑꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯨꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯍꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩꯁꯤ ꯃꯐꯝ ꯍꯣꯡꯂꯝꯂꯤꯁꯦ, ꯃꯁꯤ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯟꯒꯦ ꯈꯜꯂꯤꯕꯁꯦ ꯑꯇꯩꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯒꯤ ꯎꯃꯪꯗꯒꯤ ꯐꯪꯂꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯅꯗꯤ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯑꯁꯦ ꯃꯤꯅ ꯊꯤꯕ ꯐꯪꯗꯅꯕ ꯂꯝꯌꯥꯏꯗ ꯎꯈꯣꯡ ꯑꯃ ꯌꯨꯡꯂꯤꯕꯁꯦ, ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯆꯐꯨ ꯑꯗꯣ ꯐꯨꯝꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯐꯨ ꯑꯗꯣ ꯑꯍꯤꯡꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯂꯝꯌꯥꯏꯗ ꯌꯨꯡꯂꯤꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯐꯨ ꯑꯗꯣ ꯐꯨꯝꯗꯨꯅ ꯊꯝꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯥꯝ ꯆꯥꯎꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ, "ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯋꯥꯅ ꯊꯤꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯁꯤꯗꯤ ꯉꯁꯤꯗꯒꯤ ꯐꯪꯂꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ"꯫ ꯑꯁꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯃꯨꯛ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯆꯐꯨꯗꯣ ꯍꯨꯔꯥꯟꯅꯤꯡꯕꯅ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯆꯐꯨ ꯑꯗꯣ ꯍꯨꯔꯥꯜꯂꯒ ꯃꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯃꯩꯒꯤ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯂꯨꯁꯤ ꯈꯟꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯐꯖꯔꯕ ꯇꯟꯖꯥ ꯑꯁꯤ ꯐꯪꯕꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
Adudagi makoyna hek chatkibaga karam chawba nupa aduna matai manau anina ngarang nungdang phumlamba lamyai ukong adugi makongdu tawthoklami mana hek tawthoklubaga phajaraba mitrangi chapu ado leiramba ubada yamna harawrami singjanba matai manaudo halaktringai chapu ado puduna chatlage khanduna mitrangi chapu do puduna yum ado thadokduna karam chawba nupa ado chenkirami asomdana singjanba matai manaudo kaithel-dagi phiron phajaba acha thak mayam ama leireduna halaklami makoina mayumda halakpada yumgi thongsu ihang hangduna leibadu ubada karinone khalladuna prap imung tamna sensilai imung hek yaubaga yumyaida makoina ngarang pumlamba sapudo mina tawthoktuna huralambadu ubada yamna sauninglami nungsu nungairamde adubu nungaiti haidunadi kari tawruni mina huduna laukraba potnina makoina hojikpu tanaduna phanglaroi haiba khanglami wakhal nungaimandaduna makoina leirakpa phajaba phirolsing ado langthoklami aduga makoida leiba nupa ado kauduna mapanda thoraklami adubu nupa adudi leiramdre aduda adum khanglami nupa aduna makoigi mitrangi chapu ado uduna chatkre haibase makoina karam chawba nupa adubu minungsi utuna pija pithak tawduna sangjafam pirubagi mahai oina aikhoi leitringaida chapu adubu mana huralaga uduna chatkibani khalladuna singjanba nupa ado aduki matik saurami aduga nupa adubu thirugani mabu magi phangpham thopa chairak phanghange haina chap yungna khalladuna leirami asumna khalladuna singjanba nupa aduna mana wana honajaduna phangkiba chapu ado leitrabada mathwai yamna nungaijaramde sagani thakani haibasu kaurami asomdana karam chawba nupa ado mitrangi chapudo puduna chelakpana numidang tarami makoigi khul adusu yaugodaba khara watliba maramna yum amada ngasi ahingsimadi leirage khalladuna yumdong pok oina tawba yum amada changlaklami aduga thong ado thilladuna kaurami ho yum asibu kana leige mi leibro haiduna kaurami yum ase matai manau khak leijaba yumni nupiduna hana taraklami adudagi nupa aduda kauraklami nupa mapanda mi lakpa male nupa adusu hogatlami nupa aduna thong adu hangdoktuna thorakpada nupa ama leptuna leirami maduda nupa aduna kana oirabano kari tawba yaurage haiduna hanglami maduda karam chawba nupa aduna mahak lamsang lakpani yumsida ngasigi ahingsi matang leijage hairami nupa adusu hoi yani haiduna hairami nupa adubu yum manungda kausilakle karam chawba nupa aduna mana yamna cheksinna urakliba mayam adu ubada kari oirajatno haiduna khalami aduga yumbu nupa aduna hanglami itaw haina hekta kaujarage itawbu kari lamda chatpirubano itawna cheksinna puraklibasina karino haina hanglami wadu tabada karam chawba nupa aduna kari sunateda asum nupi angangi phirolni langphaida chatlubagi haraujanaba haiduna leibirapani haina khumlami wadu tabada yumbu nupado kharadi chingnarami hauren mana tumkhraga kari potno yenglage khanduna karisu hairamde aduga nupa adubu chak phajana pijaduna tumhankirami karam chawba nupa ado lamsang lakpagi wabanina adum tumthakirami nupa aduna hek tumthakibaga yumbudugi nupina hairei nupa asina achuk cheksinna puraklibase achamba amadi natiko aduna mana tumkhringai sida ibani changduna yengusi karam chawba nupa aduna tumlingai matai manaudo changlaktuna nupa adugi nakanda thamliba mayom ado tuminna lauduna nakanda thoraktuna yenglami nupiduna mayom ado hangduuba matamdadi yamna phajaraba sapu ado yauraduna leibado ubada makhoi matai manauna yamna pamanduna nupa adugi chapuduga chap manaba chapu ama thorang tawraga magi hanagi chapu ado yauramba mafamda amuk hapchilami matai manauna sapu ado phajai aduna sanagi selekto hapsi haiduna sanagi selek ado sapududa haplami sapududa selek ado hek haplubada selek ani thoraklami adu ubada matai manaudo ngakladuna yengnarami
ꯑꯃꯨꯛꯀꯁꯨ ꯊꯥꯖꯗꯗꯨꯅ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯑꯃꯒꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯑꯅꯤ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯃꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯅꯤ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯃꯌꯥꯝꯗꯣ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯣꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯁꯥꯔꯒ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯠꯅꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯅ ꯃꯥꯕꯨ ꯂꯝꯁꯥꯡ ꯆꯠꯄꯗ ꯋꯥꯔꯛꯄꯗ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯍꯥꯞꯄꯤꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯨ ꯑꯁꯦꯡꯕ ꯆꯐꯨꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯡꯅꯔꯝꯃꯤ, "ꯑꯁꯤꯒꯤ ꯑꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯑꯃꯔꯣꯝꯗ ꯈꯜꯂꯨꯕꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯣ ꯏꯀꯥꯏꯗꯤ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯐꯪꯕꯗꯨꯗ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯋꯥ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯃꯌꯨꯝ ꯌꯧꯅꯕ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯐꯤ ꯁꯥꯔꯤꯕꯗꯣ ꯀꯧꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯅꯨꯄꯤ, ꯑꯩ ꯍꯜꯂꯛꯑꯦꯅꯦ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯃꯩꯒꯗꯨ ꯈꯔ ꯄꯨꯊꯣꯔꯛꯎ, ꯃꯩ ꯑꯣꯛꯅꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯩ ꯑꯣꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯕꯅꯤ, ꯑꯩꯈꯣꯏ ꯋꯥꯔꯔꯣꯏꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯆꯠꯂꯨꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯄꯤꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯅ ꯍꯥꯞꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯌꯥꯎꯕ ꯃꯌꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ, "ꯅꯨꯄꯥ, ꯁꯤꯒꯤ ꯆꯐꯨꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯃꯁꯤ ꯅꯪ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ "ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯄ ꯄꯣꯠ ꯑꯗꯣ ꯑꯅꯤ ꯍꯦꯛꯇ ꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯆꯐꯨ ꯑꯁꯦ ꯂꯥꯏꯒꯨꯝꯅ ꯂꯥꯠꯇꯨꯅ ꯊꯝꯒꯗꯕꯅꯤ, ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯅꯕ ꯏꯁꯣꯔꯅ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ." ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯑꯗꯨꯗꯤ ꯅꯨꯄꯥ, ꯆꯐꯨ ꯑꯁꯦ ꯆꯥꯡ ꯌꯦꯡꯂꯁꯤ, ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯥꯟꯗꯤ ꯑꯃ ꯂꯩꯕ꯭ꯔꯣ?" ꯆꯐꯨ ꯑꯁꯤꯗ ꯍꯥꯞꯁꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯄꯨꯔꯛꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯐꯨꯗꯨꯗꯤ ꯑꯆꯝꯕ ꯆꯐꯨ ꯑꯣꯏꯕꯅꯤꯅ ꯊꯥꯗꯔꯤꯕ ꯁꯦꯜ ꯆꯥꯟꯗꯤ ꯑꯗꯣ ꯑꯅꯤ ꯁꯨꯅ ꯀꯔꯤꯁꯨ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯆꯩꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯅꯪꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯆꯝꯕ ꯆꯐꯨꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯃꯥꯅꯗꯤ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ꯫ ꯁꯤꯡꯖꯟꯕ ꯃꯇꯩ ꯃꯅꯥꯎꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯧꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯔꯛꯂꯤꯕꯁꯦ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯅꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯣꯏꯔꯝꯗ꯭ꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯡꯖꯟꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝꯗꯒꯤ ꯆꯐꯨ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯛꯄꯗ ꯌꯨꯝꯗꯣꯡꯄꯨꯛ ꯑꯃꯗ ꯃꯥ ꯑꯍꯤꯡ ꯂꯦꯛꯈꯤ꯫ ꯃꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯣ ꯍꯨꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯦ ꯂꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯑꯗꯨꯗꯤ ꯅꯨꯄꯥ, ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯣ ꯑꯩꯈꯣꯏꯒꯤꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯆꯐꯨꯗꯣ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥꯏꯅ ꯌꯦꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯒꯗꯕꯅꯤ" ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯣ ꯃꯌꯨꯝꯒꯤ ꯆꯥꯛꯂꯦꯟ ꯆꯥꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯨꯡꯂꯈꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯏꯃꯨꯡꯗ ꯃꯇꯩ ꯃꯅꯥꯎꯅ ꯁꯥꯟꯅꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯥ, ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ, ꯉꯔꯥꯡ ꯅꯨꯄꯥ ꯑꯄꯪꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨ ꯑꯁꯦ ꯍꯨꯔꯥꯜꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯐꯨ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯁꯅꯥ ꯁꯤꯟꯂꯤꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯒ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯨꯔꯁꯤ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ, ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯤꯅꯤ ꯃꯄꯥꯛꯇꯣ ꯑꯗꯨꯁꯨ ꯂꯩꯔꯛꯁꯤ, ꯆꯥꯗꯕ ꯀꯨꯏꯔꯦ" ꯍꯥꯏꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯗ ꯃꯤꯇ꯭ꯔꯪꯒꯤ ꯆꯐꯨꯗꯣ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜ ꯀꯥꯕ꯫ ꯃꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯄꯥꯗꯣ ꯊꯣꯔꯛꯇꯨꯅ
Yumduda prap prap changduna upu adu hangdokduna magi mitrangi chapu asengba ado puthorai aduga sengdaba makoina ngarang hapakpa achamba chapu ado upu manungda haplaga thanamduna karam chawba nupa ado magi mayum tamna thuna yangna laklami aduga mayum yauduna magi nupida mitrangi chapu adu utaduna sapu adugi mangul adu ubada makoi ani haraubana loiki asomdana matai manau ado kaitheldagi pochei mayam ama leireduna halaklami mayumda changlaktuna mitrangi chapududa paicha seryek ado thadage khanduna nupi aduna upu ado hangdokduna sapu aduda seryek ado thadabada sel ado ani thoktabaduda makoi ngakladuna yenglami makoina ngarang nupa aduda hapkiba achamba chapu ado oirambaduda makoi ani ngaklami nupa adu laklaga mitrangi chapudo Huran kre khangladuna makoi upai letana leirami makoina migi mitrangi chapu huralubagi makoidagi amuk huran gre lawjakrasanu aikoina migi ahenba palubagini khanduna makoina ngarang mitrangi chapudagi phanghauba kharasina penthoklasi hainaraduna laikirami asomdana karam chawba matai manaudo mitrangi chapudugi mapalna matam kharadi nungaina leirami adubu magisu nungaiba matam loiraklami asomdana singjanba nupadu mathwai yamna nungaitana leirami sagani thakani haiba phawba kauduna magi mitrangi sapududa sonduna leirami magi nupina themasu yadre magi nupagi mataudu ubada nungaitraduna makoida leiramba nupa adubu thirurasi haiduna lepnarami asumna makoina karam chawba nupa ado thiba laklami asum laktana karam chawba nupa adugi khungang yoraklami nupa adugi maming ado asum kauraduna thirakpana mayum yorakle karam chawba nupa ado mangolda nok pana kwa matap ama saraduna leirambani konthongda mana hana leiramba yumbudo lakpa ubada imungda chensinge tawbada nanghaudabadagi singjanba nupa ado prap prap chechilakuna karam chawba nupa ado phuba horaklami magi mitrangi chapu ado kadaida lei puthora u hairami makoi ani khatnarakpa adu ubada laikai miyam amasu chenchinaraki aduga kari tawnarage haiduna hanglami aduga singjanba nupa aduna mana umangda uyanba chatpada phangjarakpa magi mitrangi chapu ado asigi karam chawba suningdaba nungaiba pamba nupa asina makoida matam khara laichinduna aigi mitrangi chapu ado huralaga chenkre haiduna wari pumba lirami maduda laikaigi miyamna makoigi khulda hanadagi leminarabanina magi pukchel khanglami karam chawba nupa asina lanbani haibase aduna laikaigi ahalamana hairei nupa nangai khoina munna khangi nangna migi huraloriba mitrangi chapudo pithoko puthora u hairami maduda karam chawba nupa dusu upai leitraduna imungda changduna mitrangi chapudo puthoraktuna singjanba nupa aduda pirami singjanba nupa dusu mana wana singchanba chatpada phangjarakhiba mitrangi chapudo ubada harauraduna chapudo puduna matai manau mayumda halaklami aduga migi mapot maral tabu mihauba suningdaba nungaibata pamba karam chawba nupa adudi mapunsida mina mabu thina ngangduna migi mapot maral pamba haiduna ngangna horami wafam ase tabada karam chawbagi nupi adudi ikaibana mapan thukpa ngamlamde mayumda halaktuna mapuroibabu nganglami mina aikhoibu ngasidi asuk thina chaihalibase nangna tomta leihoro ai chatlagi haiduna chatke tawrami adudagi magi nupaduna khalami aduga hairami nupiya nang chakhini ai ngasidagi thabak kanna sunumduna nungaina bu hotnarage asi haiduna magi nupibu khamlami asumna numit asidagi suningdaba karam chawbu nupado suba nomba kanduna nungaina umang maralna watapadana nungaina panthirami